ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯌꯨꯝ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯇꯝꯅꯕ ꯀꯌꯥ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯐꯛꯇ ꯈꯨꯔꯨ ꯈꯨꯗꯨꯞ ꯀꯨꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩꯇꯩ ꯌꯨꯝꯁꯥꯅꯤ꯫ ꯏꯅꯁꯨ ꯀꯨꯞꯄꯤ, ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯦꯂꯦꯛꯇ꯭ꯔꯤꯛꯁꯨ ꯊꯥꯟꯗꯦ꯫ ꯕꯨꯗꯣꯜ ꯑꯃꯗꯤ ꯂꯥꯇꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯩ ꯊꯣꯏꯅ ꯊꯥꯅꯗꯦ꯫ ꯊꯥꯅꯔꯤꯕ ꯑꯦꯂꯦꯛꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯃꯨꯠꯂꯤ꯫ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯕꯕꯥꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯤꯟꯅꯕ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯎꯔꯣꯛꯊꯣꯡ ꯑꯃ ꯁꯥꯅꯕꯒꯤ ꯋꯥ ꯈꯟꯅꯕ ꯆꯠꯈꯤꯕꯗꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ꯫ ꯏꯆꯟꯅꯨꯄꯤꯗꯤ ꯁꯥꯟꯅꯕ ꯋꯥꯕꯅ ꯂꯥꯏꯔꯤꯛ ꯑꯥꯎꯔꯥꯏꯔꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯑꯩꯅ ꯀꯣ ꯈꯨ ꯄꯥꯕ ꯂꯣꯏꯔꯒ ꯆꯩꯇꯞꯁꯤꯡ ꯄꯥꯕ ꯍꯧꯔꯛꯄꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ꯫ ꯑꯩ ꯀꯤꯕ ꯈꯔ ꯐꯥꯎꯏ꯫ ꯑꯩꯅ ꯏꯃꯥꯗ ꯀꯟꯅ ꯀꯧꯔꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯪꯉꯤ꯫ ꯏꯃꯥꯅ ꯂꯣꯏꯗꯣꯔꯦ ꯃꯣꯔꯣꯛ ꯃꯦꯠꯀꯗꯧꯇ ꯉꯥꯏꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯏ꯫ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗꯗꯤ ꯏꯃꯥꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯝꯕ ꯏꯃꯥꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯈꯟꯕꯗ ꯑꯩ ꯈꯪꯀꯤ ꯀꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯀꯤꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯃꯅꯤꯡꯊꯣꯡꯗꯤ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯔꯨꯕꯗ ꯏꯃꯥꯗꯨ ꯃꯄꯥꯟꯗꯒꯤ ꯐꯠ ꯆꯪꯉꯛꯏ꯫ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯅꯦ ꯏꯃꯥꯅ ꯈꯣꯡꯄꯥꯛ ꯑꯔꯪꯕꯗꯨꯃꯒ ꯃꯅꯤꯡꯊꯣꯡꯗꯒꯤ ꯐꯠ ꯀꯥꯟꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯠꯂꯤ꯫ ꯑꯩꯅ ꯈꯪꯂꯒ ꯂꯥꯎꯕꯗꯨꯗ ꯏꯃꯥꯁꯨ ꯈꯪꯕꯗꯒꯤ ꯏꯃꯥꯁꯨ ꯂꯥꯎꯈꯠꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯀꯔꯤꯒꯤ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯦꯡꯂꯒ ꯂꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯀꯧꯔꯛꯄ ꯇꯥꯕꯗ ꯑꯩ ꯀꯤꯕ ꯈꯪꯐ ꯐꯩ꯫ ꯑꯩꯅ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯕꯕꯥꯒꯤ ꯃꯈꯨꯠꯇ ꯄꯧꯀ꯭ꯔꯥ ꯃꯌꯨꯞ ꯑꯃ ꯌꯥꯟꯕꯗꯨ ꯎꯕꯗ ꯑꯩ ꯍꯔꯥꯎꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯕꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯕꯕꯥꯅ ꯄꯧꯀ꯭ꯔꯥꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨ ꯄꯥꯏꯔꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯦ꯫ ꯕꯕꯥꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯅ ꯕꯕꯥꯗ ꯀꯔꯤꯒꯤ ꯄꯧꯀ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯂꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯇꯤꯟꯅꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯑꯕꯣꯛ ꯃꯨꯍꯤꯅꯤꯗꯨ ꯄꯣꯠ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗ ꯃꯥꯅ ꯏꯕꯨꯡꯉꯣ ꯑꯣꯖꯥꯗꯣ ꯄꯧꯀ꯭ꯔꯥꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯣ, ꯂꯨꯄꯥ 3ꯇꯪ ꯄꯤꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯂꯨꯄꯥ 3 ꯄꯤꯔꯝꯂꯒ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯗ ꯌꯣꯟꯖꯔꯕꯗꯤ ꯂꯨꯄꯥ 30 ꯍꯦꯟꯅ ꯁꯤꯠꯆꯒꯗꯧꯔꯤꯕꯅꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯏꯃꯥꯗꯨ ꯄꯧꯀ꯭ꯔꯥ ꯑꯗꯨ ꯌꯦꯡꯂꯒ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯩꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯅ ꯅꯆꯟꯅꯨꯄꯤ ꯀꯧꯔꯨꯔꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯆꯟꯆꯟꯕꯨ ꯍꯧꯗꯣꯛꯂꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯨꯝꯅꯔꯦ꯫ ꯕꯕꯥ, ꯏꯃꯥ, ꯏꯆꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯤ꯫ ꯑꯩꯗꯤ ꯏꯊꯟꯇ ꯇꯨꯝꯕ ꯊꯥ 4 ꯐꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯇꯨꯝꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯏ꯫ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯣꯏꯕꯅꯤꯅ ꯅꯣꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯍꯧꯅ ꯇꯥꯗꯦ꯫ ꯌꯦꯅꯈꯥꯗ ꯊꯝꯕ ꯇꯦꯛꯁꯤ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯗ ꯅꯣꯡꯌꯥ ꯍꯤꯅ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯅꯣꯡ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤ꯫ ꯅꯣꯡ ꯇꯥꯕꯗ ꯅꯠꯇꯅ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯛꯏ꯫ ꯅꯣꯡꯒ ꯇꯥꯕꯅꯦ, ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯅꯦ, ꯐꯃꯨꯡꯗ ꯇꯨꯝꯅꯔꯤꯕꯁꯤꯡꯁꯨ ꯂꯨꯝꯐꯨ ꯁꯥꯒꯠꯅꯔꯛꯄꯗꯒꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯅꯨꯔꯥ ꯆꯐꯨ ꯑꯣꯏꯔꯤꯕ ꯇꯦꯛꯁꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯎꯊꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯩ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯅꯕꯒꯤꯗꯃꯛ ꯅꯨꯡꯇꯤꯒꯤ ꯉꯟꯇꯥ ꯇꯨꯝꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯏꯊꯟꯇ ꯈꯟꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯛꯁꯤ ꯑꯗꯨꯗ ꯏꯁꯤꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯈꯣꯜꯗꯨ ꯕꯕꯥꯁꯨ ꯇꯥꯔ ꯃꯥꯜꯂꯦ꯫ ꯍꯧꯒꯠꯂꯛꯂꯒ ꯕꯨꯗꯣꯜ ꯑꯃ ꯆꯨꯈꯠꯂꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤ꯫
ꯕꯕꯥꯗꯤ ꯑꯩ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯈꯪꯂꯝꯂꯣꯏ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯩꯅ ꯈꯜꯂꯤ ꯕꯕꯥꯁꯦ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯤ ꯃꯥꯜꯂꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯍꯥꯏꯅ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯡ ꯊꯣꯡꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯕꯕꯥꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯃꯥꯒꯤ ꯐꯃꯨꯡꯂꯣꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯈꯤꯕ ꯕꯨꯗꯣꯜ ꯑꯗꯨꯒꯤ ꯃꯉꯥꯟꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯕꯕꯥꯁꯦ ꯃꯥꯅ ꯄꯨꯈ꯭ꯔꯤꯕ ꯕꯨꯗꯣꯜꯗꯨ ꯅꯣꯡ ꯆꯣꯠꯄꯗꯒꯤ ꯃꯨꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯩ ꯃꯨꯠꯄꯒꯤ ꯃꯍꯥꯛ ꯂꯝꯕꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯩ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯥꯛꯁꯪꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯑꯩꯗꯤ ꯕꯕꯥ ꯑꯣꯏꯔꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗ ꯇꯨꯡꯗꯒꯤ ꯕꯕꯥꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯑꯩ ꯏꯉꯛ ꯉꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯏ ꯕꯕꯥꯅ ꯏꯅꯥꯛꯇ ꯆꯪꯉꯛꯂꯒ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯇꯥꯕꯁꯤꯗ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯩ ꯄꯨꯡꯉꯛ ꯉꯛꯏ ꯑꯩꯅ ꯕꯕꯥꯗꯤ ꯍꯧꯖꯤꯛꯇ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯗꯥꯏꯅꯦ ꯍꯥꯏꯅ ꯍꯪꯉꯤ ꯕꯕꯥꯅ ꯏꯉꯛ ꯉꯛꯅ ꯊꯣꯛꯇꯦꯗ ꯀꯗꯥꯏꯗꯒꯤꯅꯣ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯑꯁꯨꯝꯅ ꯕꯕꯥꯅ ꯑꯩꯕꯨ ꯑꯩꯒꯤ ꯐꯃꯨꯡ ꯐꯥꯎꯕ ꯄꯨꯁꯤꯟꯕꯤꯔꯛꯏ ꯑꯩꯁꯨ ꯀꯣꯛꯃꯩ ꯉꯥꯎꯕ ꯃꯈꯩ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯦ ꯑꯗꯨꯒ ꯕꯕꯥꯁꯨ ꯐꯃꯨꯡꯗ ꯇꯨꯝꯈ꯭ꯔꯦ ꯑꯩꯗꯤ ꯇꯨꯝꯊꯕ ꯏꯉꯝ ꯉꯝꯗꯦ ꯏꯃꯤꯠꯃꯛꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯕꯁꯨ ꯄꯣꯛꯏ ꯑꯁꯨꯝꯅ ꯈꯟꯅ ꯑꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯩꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯈꯤ ꯍꯧꯔꯛꯄ ꯃꯀꯣꯛꯇꯤ ꯇꯥꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯇꯥꯕ ꯃꯇꯥꯡꯗꯨꯗꯗꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥ ꯗꯥꯃꯦꯟꯅ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦꯅꯦ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯗꯤ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡ ꯃꯔꯛꯇꯨꯗꯕꯨ ꯀꯅꯥꯅ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯁꯥꯇꯤꯟꯁꯨ ꯄꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯨ ꯂꯥꯇꯦꯟꯗꯨ ꯃꯨꯠꯈꯤꯕꯅꯤ ꯃꯗꯨ ꯑꯩꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯍꯩ ꯀꯀꯥ ꯗꯥꯃꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯀꯀꯥ ꯗꯥꯃꯦꯟꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯂꯥꯇꯦꯟꯗꯨꯕꯨꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯕꯗꯨꯗ ꯃꯨꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯏꯆꯥ ꯁꯥꯅꯣꯏꯁꯤꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯈꯣꯏꯅ ꯎꯔꯤꯕꯁꯤꯅ ꯀꯔꯥꯏꯗ ꯎꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯚꯥꯞ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯩ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯤ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯅ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯕꯣꯜ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯕꯕꯥꯒꯤ ꯀꯥꯡꯈꯗ ꯂꯩꯕ ꯕꯣꯜ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯑꯩ ꯕꯕꯥꯒꯤ ꯀꯥꯡꯈꯗ ꯄꯥꯛꯊꯗꯨꯅ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯃꯥꯗꯨ ꯋꯥꯏ ꯁꯤꯠꯄ ꯂꯥꯛꯏ ꯕꯕꯥꯁꯨ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯏꯃꯥꯗ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯦ ꯗꯥꯃꯦꯟꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯌꯦꯟꯗꯦꯝ ꯍꯧꯔꯤꯕ ꯑꯁ꯭ꯋꯥꯏꯋꯥꯏꯗ ꯃꯤ ꯑꯃ ꯂꯥꯇꯦꯟ ꯄꯥꯏꯔꯒ ꯆꯠꯈꯤ ꯍꯥꯏꯅꯦ ꯅꯣꯡ ꯀꯟꯅ ꯇꯥꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯥꯇꯦꯟꯗꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈ꯭ꯔꯒ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯪꯗ꯭ꯔꯦ ꯌꯨꯝꯁꯦ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯃꯊꯟꯇ ꯃꯩ ꯄꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯀꯧꯁꯤꯜꯂꯒ ꯇꯨꯝꯍꯟꯈ꯭ꯔꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯡꯕ ꯅꯪꯕ ꯌꯥꯏ ꯑꯗꯨꯅ ꯅꯈꯣꯏꯁꯨꯅꯦ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯅꯆꯥꯁꯤꯡꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯑꯉꯥꯡꯁꯤꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯣ ꯐꯔꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯊꯕꯛ ꯈꯔ ꯀꯣꯝꯂꯀꯥꯟꯗ ꯑꯃꯥꯏꯕꯗꯨ ꯑꯩ ꯇꯥꯟꯅꯔꯨꯔꯒꯦ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯇꯥꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯏꯃꯥꯒ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯕꯕꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯎ ꯈꯥꯏꯕꯒꯤ ꯊꯕꯛꯇꯨ ꯆꯠꯈꯤ ꯏꯃꯥꯁꯨ ꯋꯥꯏ ꯁꯤꯠꯂꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯀꯥꯡꯈꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯒ ꯕꯣꯜꯗꯨ ꯄꯨꯔꯒ ꯊꯣꯡꯒꯥꯜ ꯊꯣꯔꯛꯏ ꯆꯠꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯗꯨ ꯑꯗꯨꯝ ꯈꯜꯂꯤ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯏꯃꯥꯟꯅꯕ ꯆꯟꯗ꯭ꯔꯅ ꯂꯣꯌꯥ ꯍꯥꯏꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯥꯛꯄꯅꯤꯅ ꯑꯩ ꯁꯥꯊꯤꯅ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯟꯗ꯭ꯔ ꯈꯛꯇꯪ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯈꯨꯈꯪꯗꯨꯗ ꯃꯈꯣꯏ ꯁꯤꯊ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯂꯥꯛꯂꯦ ꯂꯝꯄꯥꯛꯀꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗꯤ ꯅꯤꯝ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯔꯗꯤ ꯀꯤꯈꯤ ꯑꯗꯨꯒ ꯈꯔꯗꯤ
usit thawoidaba tawri hore nungdang laklaga nakhoi da tamnadiba laidu pharaga thabak suhange haibana chingba wafam kaya ama haiduna aigi wari du phagi tanaba honari adubu atai imanaba kharanadi aigi wari adu asengbani haibase thajari maramdi makhoisu pawse linphu di taramle asumna was hanaraba matung magi thokpa khangjaba wari kaya linara I asumna wari linaba lorakpadadi numit phanayamna thenglakle masidagi aina purakliba boldu aikhoi mayam puna amuk sanare asumna bol sanadingai marakta aigi tungda kanagumba amana khangin hek ilai aidi ahanbadadi sanaminariba imanaba singna oiramgadra khalubani adubu mamai thangdadi imanabana inba natte kanagumba amana ilakpani haibasi khangai madu khangapadagi ai swai laurai masidagi aina handakti asengba khangge haiduna yamna tapna cheli matam aduda aigi tungda amukasu kanagumba amana khangin ilai aina khudakta phat laithoklaga yengbada imanaba amana aingonda inba oirami mahakna asomda chelo haiduna khudom bithilai aisu hoi haiduna mana hariba mafam aduda ai chenki tanza aduda hauji aingonda ilakamba imanabatu haino murup amadagi thorai mayam ayamuk yaurage ai mapan thoklubaniko haina lauraga chensilai ai ngakpaga akibagana isa pumba tu sungki aina imanaba aduda nang hauji aingonda ilakpra haina hangki manaba aduna indida aidi mapan thoklubagi haujikta halakta ngairi haina khumlai madu tabada ai kiman khiduna imanaba mayamadu taranaba lampakida but leire haina kana laukhatki aina laukhatpaduda imanaba mayamadu karaino haiduna koyeng yengnai masida aina aingonda haujik ilai haina pautami aigi wadu makhoina thadaduna makhoi kana nuklaga makhatana adum sanakhre aidi thanaba yauroroi haiduna lampaki masi amada tumina phamlaga leire handakti kaisu tarokhide sanaba loinaraba matung numisu thiengle haiduna ikhoi magi yumda hanarakle imanaba singsu makhoi gi yumda hanakhre aisu aigi yumda halakle aina yumda halakpada ichan nupiga imaga su saksangda sak thonglamki aina changsilaga imada ngasi aina sanarineida ukhiba tawkhiba singadu loina tamki aigi wafamdu tabada imana langanu tumin layo haina ingit ama pirai aduga imana makata na hairi ibungo nangna pakan khanjinba oiramganida imana haribadu ichan nupidu ki khini khanbagini aina sohoi ima phagi tawbane haina haijelle asumna wari sanaringai babasu lakle babana ingonda ngasi school chatriba karigino haina hangai aina babada ngasi nomaijing oibagi chatrine haina khumki asumna wari sanaraba matung aikhoi ayuki sak tokle aiga ichangadi mapanda thoklaga haisa si haiduna haisa naba tawri babaga imagadi chaksangda karino wari mayam ama sana hauri masigi matung matamdu haukhre numidangi matam oirakle imana lairik pana ba hairakpadagi aiga ichangadi lairik pari ichandi lairik tamdri sumna aina pabadu sak loiba ngaiba oina masu yenglibani aina selep amada kokho inanaba torokpada ngaranggi matawgum yunggi akoibada dang senbaki khonjal tarai babana saksingdagi thabak ama tawrambadagi phuk hawgalaklaga mapanda thoki masidagi amuk changai hoisu maisu haidana saksangi phungada amuk changkhre aduga hairi ngasi su nong taduri mali hai nong khongi wahi asi haraklaga magi tawpham thokpadu adum tawkhre aina khali hauji takhribadubu nong khongbugirane asumna khanna kokhodu ithari ai lairik asom paninglaktabadagi ichanga aigana lai yeksi hainaduna ichanga aiga lai yekli aina yamna laina usi ama yi aduga ichandi mini sani khangdaba ama yeklai aina masi karino haina ichanda hangbada ichanna noklaga noksani hairi adubu mana yekliba noksa adudi noksa mande karigumba akiba mini sani khangdaba posak amagi layek oiki masidagi aina isanna yekliba layadu puraga babada yenghali babana yamna ngakna masidi mana kamaina yiiba muthalo hairaga muthatke tawi imana sangaga isanna yekliba layadu mana amuk yengi masida mana lai aduda munna yenglaga
ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯆꯟꯆꯟꯅ ꯌꯦꯛꯂꯤꯕꯔꯅꯦ ꯍꯥꯏꯗꯨꯅ ꯉꯛꯈꯤ꯫ ꯃꯈꯣꯏꯅ ꯉꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯗꯦ꯫ ꯃꯁꯤꯗꯒꯤ ꯏꯆꯟꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯏꯃꯥꯅ ꯃꯨꯊꯠꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯁꯦꯜꯂꯞ ꯑꯗꯨ ꯄꯥꯏꯔꯒ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯆꯟꯗꯨ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯉꯥꯊꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯏꯆꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯀꯌꯥ ꯊꯣꯏꯅ ꯆꯥꯅꯤꯡꯗꯕꯗꯒꯤ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯍꯧꯒꯠꯂꯦ꯫ ꯑꯩꯅ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯌꯨꯝꯌꯥꯏꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯥꯎꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯄꯥꯟꯗꯒꯤ ꯂꯣꯌꯥ ꯂꯣꯌꯥ ꯊꯣꯡ ꯍꯥꯡꯉꯣ, ꯑꯩꯅꯦ ꯆꯟꯗ꯭ꯔꯅꯦ, ꯁꯦ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯧꯔꯛꯏ꯫ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯍꯥꯡꯉꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯕꯗ ꯆꯟꯗ꯭ꯔꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯑꯒ ꯀꯩꯗꯧꯔꯒꯦ ꯆꯟꯗ꯭ꯔ, ꯅꯨꯡꯗꯥꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯚꯥꯏ ꯂꯣꯌꯥ, ꯅꯪ ꯃꯀꯨ ꯊꯣꯡꯕ ꯆꯥꯔꯕꯣ? ꯁꯦ ꯃꯀꯨ ꯊꯣꯡꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯀꯨ ꯊꯣꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯦꯡꯀꯣꯠ ꯑꯃ ꯄꯤꯔꯛꯏ꯫ ꯑꯩ ꯃꯀꯨ ꯊꯣꯡꯕꯅꯤ ꯍꯥꯏꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯝꯗꯨ ꯇꯥꯕꯗ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯚꯥꯏ ꯇꯦꯡꯀꯣꯠꯁꯤꯗꯤ ꯍꯌꯦꯡ ꯂꯧꯔꯣ, ꯑꯩ ꯊꯤꯜꯂꯛꯑꯒꯦ꯫ ꯃꯁꯤꯗ ꯆꯟꯗ꯭ꯔꯅꯁꯨ ꯍꯣꯏ ꯚꯥꯏ ꯌꯥꯏꯗ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯀꯨ ꯊꯣꯡꯕꯗꯨ ꯑꯩ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯆꯪꯉꯛꯏ꯫ ꯉꯁꯥꯏ ꯁꯨꯃꯥꯡꯒꯤ ꯑꯃꯝꯕ ꯃꯔꯛꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯎꯔꯨꯗꯦ, ꯃꯅꯝ ꯈꯛꯇꯅꯤ ꯅꯝꯈꯤꯕ꯫ ꯑꯩꯅ ꯌꯨꯝꯌꯥꯏ ꯌꯧꯔꯛꯄꯗ ꯑꯩꯅ ꯄꯥꯔꯤꯕ ꯑꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯎꯆꯤ ꯑꯄꯨꯝꯕ ꯇꯤꯟꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯀꯤꯒꯨꯝ ꯍꯪꯒꯣꯏꯒꯨꯝ ꯀꯟꯅ ꯂꯥꯎꯈꯠꯂꯤ, ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯕꯕꯥꯒ ꯏꯃꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯂꯥꯎꯕ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗ ꯎꯆꯤ ꯑꯄꯨꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯕꯥꯅ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ, ꯑꯁ ꯅꯝꯊꯤꯈ꯭ꯔꯦꯗ, ꯀꯅꯥꯅ ꯄꯨꯔꯛꯏꯅꯣ ꯁꯤꯕꯣ? ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯔꯝꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯤꯃꯟꯗꯨꯅ ꯀꯞꯄꯒ ꯆꯟꯗ꯭ꯔꯅ ꯃꯀꯨ ꯊꯣꯡꯕꯅꯦ ꯍꯥꯏꯔꯒ ꯄꯤꯔꯝꯕꯅꯦ ꯍꯥꯏꯅ ꯕꯕꯥꯗ ꯍꯥꯏꯈꯤ꯫ ꯕꯕꯥ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ, ꯑꯗꯨꯒ ꯕꯕꯥꯅ ꯃꯄꯥꯟꯗ ꯎꯆꯤꯗꯨ ꯌꯣꯠꯄꯥꯛꯅ ꯀꯣꯠꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯆꯤ ꯑꯄꯨꯝꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯕꯕꯥꯗꯨ ꯃꯃꯥꯡ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯝꯅ ꯆꯟꯗ꯭ꯔꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨ ꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯈꯤ꯫ ꯉꯁꯥꯏꯗꯤ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯌꯧꯔꯛꯄꯗꯗꯤ ꯑꯩꯅ ꯄꯥꯔꯤꯕ ꯄꯣꯠꯇꯨ ꯎꯆꯤ ꯑꯄꯨꯝꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯈꯩꯗꯤ ꯅꯨꯡꯗꯥꯡꯗ ꯃꯤꯅ ꯀꯧꯔꯛꯄꯗ ꯑꯩꯈꯣꯏ ꯇꯠꯂꯝꯗꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯅ ꯑꯩ ꯏꯊꯟꯇ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯔꯦ꯫ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯅꯣꯡ ꯇꯥꯔꯛꯏ꯫ ꯉꯔꯥꯡ ꯇꯥꯈꯤꯕ ꯇꯦꯛꯁꯤꯗ ꯅꯣꯡꯌꯥꯍꯤ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯑꯩ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯇꯦꯛꯁꯤꯗꯨ ꯀꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯥꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯥꯎꯈꯤ꯫ ꯕꯕꯥꯅ ꯑꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯏꯅꯥꯛꯇ ꯕꯕꯥ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯀꯤꯕꯗꯤ ꯀꯤꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯆꯟꯅ ꯗꯗꯥ ꯗꯗꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯩ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯤꯕ ꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯃꯥꯒ ꯏꯆꯟꯒꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯁꯪꯂꯣꯝꯗ ꯏꯆꯟꯗꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯤꯛꯅ ꯊꯥꯔꯒ ꯊꯝꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯏꯆꯟ ꯏꯆꯟ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯆꯥꯛꯁꯪꯗ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯆꯥꯛꯈꯨꯝꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯦꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯟꯗꯨ ꯆꯥꯛꯈꯨꯝꯒꯤ ꯂꯩꯔꯪ ꯃꯅꯥꯛꯇ ꯈꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯆꯟꯕꯨ ꯀꯣꯟꯈꯠꯄꯣꯏ ꯆꯤꯡꯈꯠꯄꯣꯏ ꯇꯧꯔꯒ ꯆꯥꯛꯁꯪꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯁꯤꯗ ꯁꯒꯥꯏ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯨ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩ ꯀꯤꯃꯟꯈꯤꯕꯅ ꯏꯆꯟꯕꯨ ꯀꯟꯅ ꯀꯣꯜꯂꯒ ꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯀꯞꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯑꯩꯅ ꯏꯆꯟꯅꯤ ꯈꯟꯅ ꯀꯣꯜꯂꯤꯕ ꯑꯗꯨ ꯏꯆꯟ ꯑꯣꯏꯔꯝꯗ꯭ꯔꯦ, ꯆꯥꯛꯁꯪꯗ ꯊꯝꯕ ꯕꯥꯔꯇꯤꯟ ꯑꯍꯥꯡꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯩꯅ ꯁꯒꯥꯏ ꯃꯊꯛꯇ ꯌꯦꯡꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯑꯗꯨꯗ
ꯕꯕꯥꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯝꯂꯒ ꯌꯨꯝꯖꯥꯎꯔꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯕꯨ ꯐꯛ ꯊꯥꯔꯒ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯕꯕꯥꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯛꯏ, ꯃꯥꯏꯕꯗꯨ ꯁꯪꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯃꯥ ꯁꯪꯕ ꯉꯥꯏꯅꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯁꯦ ꯕꯦꯔꯥ ꯀꯥꯔꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯍꯣꯏꯗ ꯌꯥꯔꯒꯗꯤ ꯈꯔ ꯍꯩꯕ ꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯕꯅ ꯐꯩ ꯈꯟꯕꯒꯤꯅꯤ꯫ ꯑꯩ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯅꯕ ꯍꯥꯏꯔꯒꯦ꯫ ꯐꯔꯦ ꯇꯨꯝꯅꯔꯁꯤ, ꯃꯇꯝꯁꯦ ꯊꯦꯡꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯥꯜꯂꯤ꯫ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯩꯅ ꯇꯨꯝꯊꯕꯒ ꯑꯩꯒꯤ ꯃꯪꯗ ꯆꯟꯗ꯭ꯔꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯩꯅ ꯄꯤꯈꯤꯕ ꯃꯀꯨ ꯊꯣꯡꯕꯗꯨ ꯍꯥꯎꯕ꯭ꯔꯣ? ꯃꯗꯨꯗ ꯑꯩꯅ, ꯅꯪꯅ ꯄꯤꯔꯝꯕ ꯑꯗꯨꯗꯤ ꯃꯀꯨ ꯊꯣꯡꯕ ꯅꯠꯇꯦꯅꯦ, ꯎꯆꯤ ꯑꯄꯨꯝꯕꯅꯤ ꯍꯥꯏꯅ ꯆꯩꯈꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯗꯤ ꯀꯟꯅ ꯅꯣꯛꯂꯒ ꯑꯩꯕꯨ ꯑꯄꯪꯕ ꯑꯉꯥꯡ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯂꯒ ꯑꯁꯨꯝ ꯃꯥꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯂꯣꯌꯥꯅ ꯀꯔꯝ ꯇꯧꯈꯤꯕꯒꯦ, ꯑꯃꯥꯏꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫